NIT Manipur gi tarani thoisuba annual convocation pangthokpagi thoramda governor na phongdokpa wafom khata pukhatjare kelja India gi chawkhat lamjel da IIT sing amadi NIT sing na lamjing maira oiduna malemda anauba India gi masak tagli NIT Manipur na su levak asigi afaba marai bak ama lepada leader kaya entrepreneur kaya puthoktuna achauba thodang soidana laurakani haina aikogi thaja bagi yamna high expectation thambagi wafam dunelza wafam siga mari lena kari wafam thambi hajida education gi saruk amana hojki malem jida ko skills habasina kanoni education ni ko aduna skills are the solutions ni habadi education ga employment ga se masi akogi masina laibak the problem oheloidabani habani aduna government gi thabak tawba adagi tawdaba haibasi da thabak tawdaba akoi manipur ngangnani na ma thabak tawraba gaina ta hangina asi yam hangoidaba wafum mani education ji lingaga di ko maram di thabak aji white color job haiba ma adagi private job haiba ma ko aduna magi hingbagi lambi ama khak magi thabak ama leiraga di madu thabak phangba kawi habani da akoi gi na government gi tolob chaba thabak chi phangdraga di thabak phangba phangdaba kaweba ko aduna masi malem da loiselakko matamni masi issues mayam se aduna education skill pigani any skill amade any field magi like magi haksangi popudi yarok instinct ka sana ba skill ama pira kan skill duna magi apunsi adu pura akoi gi thak amada laiba mi ama da thamduine ba ko magi tongi family maintenance tawpa magi every aspect ta laiduine ba masi gi wafam ji lakku matamda as a part of education the technology haibase masini akoigi fast and chawkhala akanda malem gi lebak singsina yana powerful level lebak mayam thongna akanda laise ko adun khunai amada technology gi kano se necessary je yam phajana ko hi kano chawkhat hamgadani haibani da adun sigi chawkhat pada sai gi NIT laiba dagi kano de MIT laidana mani institute of technology laida MCU laidana mayam singa sigi marakta NIT is very prominent yamna mangjin thana laiba posak amukak yamaju darkar laiba ko posak amani ko IIT gi hek mathangda yam sauna kanja nation da work tori report amane ba ko tajida maramaduna ngasai gi NIT Manipur si 2010 adai da link khibani ko aduga hoji fawda dirgi mathang piraktana tongan ba akoi gi undergraduate postgraduate ko kamaya ama akoi gi PhD kano degree gi hangdana masina sauba role ama hoi loroposi akoina ui adubu la 2010 ngasi fawda laiba magi technology gi magi progress ke no si akoina dum thagat ningai oiragasu hena koi chawkhat aningba gi kano to adu khasu adum watna haibidi mafam se ayama tamda ising na sum thum leibagi kano su adum uyeba ko ano technology sok chawr kanda ising thumun dana ba technology di kamai tawrigi ga bisi wahang kharasu hangdabi adi loina ba thagali ngai marak sida kharage hena maramdi technology aiba the computer world masigi AI gi world di bhamna saraga wakhana saraga tawi yaro technology da negotiation jaro haibani aduna education piya matam danga sagi magi teaching edge mayam je wari lirga yaro habni barabuduna sagi technology sina kana hariba jaga complex nga se develop to busi thindagi ba mali aduga magi prospect mayam na lirba aduga hariba magi equipment mayam piba ari ising yangi thumanda ba ising ji manung mathak ta magi sang du thumdri haraga ju chaka to lambi thong mayam dum thum liraga di satra mayam du la aroi adi practical tawroi mai sum liraga di no gi hogin gini give ma du magi kana lakani haibani da mairoi jingji ko aduna singom mayam si yengakanda hauji phauda kana koina thagat le hairaga su all india gi oina NIT gi rank si ko NIRF ko 2024 na 2024 da hari NIT gi ranking che kana piba matamda 100.05 साइड लेब को कनो चाम की मखाद कनो लेरी हाबनी दा अदुना मसी यामना यांखै हुमफु की छाकता कारक यानबगी मरक चलहनबगी को खुमांग चौसनबगी आई आपिंदुम तौनिंगी अदुना मफमगी जिदा लेरिबा इंफ्रास्ट्रक्चर जेमा खरा थुना हेना सेमकलनिंगी एंड देन मदु मरिना लंबी थोंग तोरकांदा इसिंग जाव नत्रगा मेहौ लांगपोक मयामना याम तोइना कनो आइबा टेक्नोलॉजी असिगी एजुकेशन दा कनो तोबसे मसी
ꯁꯥꯎꯅꯤꯡꯗꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯉꯔꯥꯡ ꯅꯍꯥꯟ ꯇꯧꯔꯤꯕ ꯒꯣꯕꯔꯅꯔꯅꯒ ꯑꯣꯅꯔꯦꯕꯜ ꯒꯣꯕꯔꯅꯔꯅꯒ ꯇꯧꯔꯤꯕ ꯀꯩꯅꯣ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟꯗꯒ ꯇꯧꯔꯤꯗꯣ ꯄꯣꯠꯇꯣ ꯌꯥꯝꯅ ꯐꯖꯩ ꯇꯧꯕꯇꯗꯤ NIT should have its own complex to organize such convocations ꯍꯥꯏꯗꯤ ꯃꯅꯤꯄꯨꯔ ꯌꯨꯅꯤꯚꯔꯁꯤꯇꯤ ꯂꯩꯔꯤꯗꯅ ꯃꯁꯥꯒꯤ convocation ꯇꯧꯕ ꯑꯃ ꯑꯗꯨꯅ NIT ꯌꯨꯅꯤꯚꯔꯁꯤꯇꯤ convocation ꯇꯧꯐꯝ ꯂꯩꯇꯗꯅ ꯂꯩꯔꯤꯅꯤ ꯍꯥꯟꯅꯗꯤ ꯃꯤꯁꯨ ꯑꯍꯥꯟꯅ ꯍꯧꯔꯛꯄꯗꯨꯕꯨꯗꯤ ꯃꯤꯒꯤ ꯁꯨꯃꯥꯡꯒ ꯋꯥꯏꯔ ꯇꯧꯔꯤꯁꯨ ꯍꯥꯏꯀꯣ ꯍꯟꯗꯛꯄꯨꯗꯤ ꯁꯤꯇꯤ ꯀꯟꯚꯦꯟꯁꯟ ꯇꯧꯔꯦ ꯌꯥꯝ ꯐꯖꯈ꯭ꯔꯦꯀꯣ ꯑꯗꯨꯕꯨ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯠꯂꯒꯗꯤ ꯇꯧꯔꯣꯏꯗꯕꯅꯤ NIT should have its own say even assets ko buildings na to organize such big celebrations functions ko like convocation ko siguma si tawgadabani punamok akoi kana si wish tawjari ko NIT authorities in concern kano mayam da mai papoy view loina yam thuna sai ki responsible authorities like director the board the then registered like mayam singshina ta yam dedicatedly work to biraga technology ki lam se yam chile advance oiragadi so kano miyam na matam pum da makoi busu ningsingduna lehogani manipurna sakhot lambida satpada amna kumang choksinggani ai bo tam ko taisa thagachari oza loishalakpada amtanga lakjage khoigi MU na thabak lobada casual contract amasung engage staff sing saruk ya halu haina protest tawbagi pawmi oroza wafam siga mari lenana ai khoigi MU na thabak loba matamda hojiki casual natraga contract engage staff sing se ai khoigi tongan ba criteria kya ma leiri bani haijaning oza as ki madang bu oiro kuina employee oragadi leiraga moida concern tawbi da base protest se chummi haina su khanjai aduga MU na sigumba casual contract amasung engage oiriba staff sing se concern tawhaning bai wafam dun oja kari tentakna kari wafam thambining lo ja thabak loba haiba se kana ni kan system na logadabani adagi RR gi makhada logadabani ko adagi magi detail processes ama tawrakan thabak logadabani karim kanda manipur gi karigumba yana masak nairaba institute kharada magi matam gi kana lusing bujingi capacity de ko even director or BC or resta or ma me lejari bi capacity thabuk lobu gi sana bi ma he ka kano lak buju ui ko aduna thabuk lobu matam da mai concern authority gi makha da aya ba samna ya da university gumba jiti UGC leiri ko university gan commission na magi oi ba senthang mayam ji pir ka chakhol ini magi staff gi kari gi whole development mayam se ko unemployment gi aduna UGC na recognize tawduna aya yaudana thabak mayam lograbra haibagi wahang akhoi leiribani ko aduna mani lokshin ki pot adu nakan dagi matam gi loksaliyo authority duna magi salary jing kari jing mayam sum manage tawraga su hayeng adu sab saba kanu dudi paisa dudi UGC digi kaira aroyeba amaram di UGC na recommend tawraga kanu ji proposal ji saigi university thagalaga madu UGC ne approval pir matam da number of staff number of kanu employment gi strength gi mayam sing adu yare tamen conditions about salary basic pay my increment dan TD everything kanu mayam sing adu gi rule lejari ne ba mayam du recommend tawlo matung ga thabak tu purpose channel amade advertisement piraga DPC famaga irendana sum lawgraga di hariba kanu employment do employee do madu adum magi oiba sab saba kanu se hak mayam phangani haiba adu suyo yauda bida nakan dagi sum DPC su tawgidaba advertisement su thokidaba natraga even kana tang maming leitaba khabar masam su khara daga hapchalaga ta tawbu ko pa aduga agi oiba concern higher authority dagi madu gi recommendation ga lawgidraga leima mayam ama election gi bisigi management ji achawa awa amani ko haibadi magi live to the promotion hai bisi ma khangdana dum la loigrani increment pecha budi khara matam gi authority ni hengapi budi ai ade mangona sab chan hayeng pension system la akanda se sang mayam amta leiram dragadi adugumba phangoi duini live to adumai tawdana piba pecha khara da adum lution bagi pot amada lei ebo sikse sigum sisu yangchin ba changi maram aduna ni huji hairi iba mayam sing yawgadabani haibse tasing namakati sigum demand si tahumdi thokdabani magi amna sab saba saigi kana authority gi natraga institute gi management gi ko magi sab sab kano leisei haibani da thabak longno bagi process se hari process mayam su niyom nai na tawraga di mayam gi complaint su la oidabani adu niyom si nai gi da mayam yaubra adagi angam aina ngami ai gi kano da haraga contract hara kanda magi adu proper senior yaudana hapchen gi mayam ko kusala kanda lokthok ko juya da adagi amu gi tawriba mi du gi su magi further oina service tawrba gi right mayam ma phangma gi lambi su leitaba maram through proper senior advertisement DPC ko
ko mayam lalaga tawdrmina ko sigo mayam si yengakanda hojik wathok si laini aduna hariba mayam si yengakanda hojik laiba hojik kwadigi maru wari se hogibana hogre haiba wai si thamakanda madu kadai babuda akune rectification tawba yabagi haiba tungi lakadare biron sing adagi mayama lakadori mayam sing do niyom chumna pigedagi haiba sigi daite di hojik hojik thawpuri ba bc natraga magi registrar adagi magi tongan tongan ba faculty ki finance ki kari ki leidana mayam si na yamna kumna khana birakanda lairiba kana rural regulations mayam ko magi proper senen mayam sing do nga aga thabang gang lobu ki thabak se to biu haiba wapum se masai thamge ko